Hello. Hi, hello everyone. Welcome back to my channel. Adong ngasi ga han busidi ay koi giveaway haide September gi giveaway winner boy na mutum do ma hana unaba chatlu se tomyam ay koi giveaway gi winner se unaba chatri kan da samyam ken gan ba kang gi oina ay kenom ucharam ge samgum ba yam ken base unbalanced diet natraga hormonal issues or even genetics oi bi ay na aduna samyam ken base kamaina phani kaina khan ba kan da hojigani mayam su thoye adum mayam gi marak da phaba ma haijaram ge tawbane the Derma Co gi 20% active peptide and stem cell hair growth serum se sigisine adum nupi khai gi oina di hormonal issues kumba mayam lera kan da samgum ba jabun ken ba su oedana scalp ta phasana tai bi rani nongala lu thosu yai na traga luram dai da khoi gi pungani hum tai dana adumai tai raga thamasu yai the Derma Co gi 20% active peptide stem cell hair growth serum se khoi gi Indian market ta di mana khwai dai concentration wang bu do adu oidoine peptide ka stem cell yaw pani na pot se phabo oe ba adu ka mongon da redensil amadi anaken su yaw bani na khoi gi hair loss prevent to bi scalp ki su phagat han bo oe adu ka khoi gi anova hair growth to du su la khale after all mas non sticky oe adu ga non oily su oe ai se butter paper ama laure ba adu ga sigi butter paper se tam khai khoke ta adu phat long se gai ga ba sigi hair oil se sigi khut se da half ke drops maina ama ani ko sigi se butter paper ama laurage sigi butter paper da stick to hange ba sigi se da dum uramgani kitang glossy car stickiness ama su laiba do haure ka bu do main oi ba chana pinana su main do ba thau se sim lai re dai khut hoje pura clean thoi re aduga sigi se moi kapsal lage ba si uramgani dum mayam su sigi se da na butter paper ama fresh butter paper ama lauraga si hapchan ge ba sigi su choti chole adugo sigi se na greasy oi da ba do apai gi just normal gi chot pe dumai chole aduga sigi se na mo greasy oi re ba ambra do uramgani sigi se na normal akhoi gi hair growth serum ne ba sigi se na Derma Co gi hair growth serum sine ba aduna mayam na sigi hair growth serum se season ra kan da sam chana pa khot pa do khem da tawroye aduga ai gi nungai za ba hai ba do oye sigi hair growth serum se mayam su pang ma gi di Amazon Nykaa Flipkart Purple da phang bani aduga ai gi code Teresa 2024 se use to ra ga di 20% extra off phang doine masa gi website ta gi lai ra ga di all products by the Derma Co are fragrance free. The Derma Co has empowered 20,000 plus students this year with their young scientist initiative. Every time you buy from them, they will link your order to a child that they help you to get along with Bhumi Foundation. Hojik say giveaway gi piba thoi ye ado giveaway gi sidai na extra ma budi hapchal le ngasai gi khoi gi mini printer do adu gi roll do loi thokhradi amuka chen bodo farak tana do oini na ai gi hana leiba roll ta ma hapane ba ina ai gi roll da ina khara khai dok pane ba ado chantrase yaure ya nong ta ko incha gari khami ado ai pau phaunar ga moi la ba khola ba na hangna do ni phone aunara biti park to ne ba koin thengna do se ai ga ma ga lambi do tangkhai lambi da lakna bane ado ga biti park da thengna bane Lao. nang sila video na mina se adum first ai give away piba kan da ne na hangai ke shu ke no taw de ba nam de ba ado nang ga ha me nam bi hai bi Hello. akhoi cycle stand su lai ru doi ne aduga Sunday ni na keno second hand khara yeng ge video yam sangna khoi gai thengna bado namak tre haide hamba thengna bagi ikaina raga khoi do awkward oraga leibado adumai oireba aduga boinaw na shu ai gi damakta gift ma pibirame khula hangdok minara yengse aya buddha ne nushi yamna first ki thada baje boinaw na pibira ko jo na thana yomaga thadar khani isame am paiba nagi success oiba oirge Thadai Musia Kino ay pisa yam tang do kino yam hꯧꯖꯤꯛ ꯐꯤꯒꯤ ꯀꯥ ꯂꯣꯏꯅꯃꯛ ꯁꯨꯗꯣꯏ ꯑꯩ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯁꯨ ꯁꯨꯈꯤꯕ ꯆꯤꯡꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯝꯄꯥꯛ ꯀꯩꯀꯥ ꯊꯥꯗ꯭ꯔꯤ ꯑꯩ ꯉꯁꯥꯏ ꯁꯟꯗꯦ ꯃꯥꯔꯀꯦꯠ ꯆꯠꯂꯨꯕꯒꯤ ꯑꯗꯨꯝ ꯐꯤꯔꯣꯟ ꯀꯩꯀꯥꯗꯤ ꯂꯩꯔꯛꯄ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯁꯣꯐ ꯇꯣꯏꯁꯀꯨꯝꯕ ꯃꯌꯥꯝ ꯌꯣꯜꯂꯝꯕꯒꯤ ꯐꯖꯕ ꯌꯣꯜꯂꯝꯕꯒꯤ ꯊꯥꯏꯅꯒꯤ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤꯁ ꯀꯩꯀꯥꯗꯣ ꯑꯗꯨꯗꯨꯒꯁꯨ ꯌꯥꯝ ꯂꯤꯡꯛ ꯑꯞ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯈꯔ ꯂꯩꯔꯛꯄꯅꯦ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯗ꯭ꯔꯥ ꯑꯩꯈꯣꯏ ꯊꯥꯏꯅ ꯁ꯭ꯀꯨꯜꯒꯨꯝꯕ ꯍꯜꯂꯛꯑꯀꯥꯟꯗ ꯔꯤꯃꯣꯠꯀ ꯃꯨꯟꯅꯔꯒ ꯑꯄꯥꯝꯕꯤ ꯑꯗꯩ ꯑꯃꯅ ꯄꯣꯀꯣ ꯄꯥꯝꯅꯤ ꯑꯃꯅ ꯀꯥꯔꯇꯨꯟ ꯄꯥꯝꯅꯤ ꯑꯗꯨꯃꯥꯏꯅ ꯈꯠꯅꯔꯒ ꯌꯦꯡꯉꯛꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯗ꯭ꯔꯥ ꯔꯣꯁꯇꯔꯒꯁꯨ ꯂꯩꯔꯛꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯒꯤ ꯊꯥꯏꯅꯒꯤ ꯂꯥꯏꯐꯇꯣ ꯌꯥꯝꯅ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯄꯥꯝꯕꯒꯤ ꯂꯩꯔꯛꯄꯅꯦ ꯄꯣꯀꯤꯃꯣꯟ ꯌꯦꯡꯉꯦ ꯑꯩꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯗ ꯍꯣꯏꯒ ꯇꯧꯔꯒꯀꯣ ꯑꯗꯨꯝ ꯌꯥꯝ ꯌꯦꯡꯉꯦ ꯀꯞꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ
ꯑꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝ ꯊꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯣꯀꯤꯃꯣꯟꯒꯨꯝꯕ ꯌꯥꯝ ꯌꯦꯡꯉꯦꯕ ꯁꯦꯡꯅ ꯑꯩ ꯄꯣꯀꯤꯃꯣꯟꯁꯦ ꯄꯤꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯌꯦꯡꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯅ ꯑꯩꯈꯣꯏ ꯗꯥ ꯁꯤꯅ ꯑꯃ ꯌꯦꯡꯉꯣ ꯀꯥꯏꯅ ꯇꯧꯔꯒ ꯌꯦꯡꯍꯟꯕꯅꯦꯕ ꯑꯗ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯠꯇꯨꯅ ꯅꯪꯅ ꯕꯦꯠꯅꯤ ꯑꯩꯅ ꯍꯦꯔꯣꯅꯤ ꯇꯧꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯒꯤ ꯄꯣꯀꯤꯃꯣꯟꯒꯤ ꯀꯦꯔꯦꯛꯇꯔꯈꯩꯁꯦ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒ ꯑꯃꯅ ꯋꯥꯟ ꯄꯤꯁꯀꯤꯁꯨ ꯑꯃ ꯂꯧꯔꯛꯑꯦꯕꯀꯣ ꯄꯤꯁꯀꯤꯁꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯑꯩ ꯃꯥꯏ ꯃꯃꯤꯡꯁꯦ ꯗꯥꯏꯔꯦꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯀꯩ ꯇꯨꯄꯤꯒꯅꯦ ꯃꯥꯏ ꯃꯥꯛꯁ ꯑꯃꯁꯨ ꯋꯥꯠꯄꯅꯦ ꯈꯪꯉꯦ ꯁꯤꯒꯤꯁꯦ ꯃꯥꯛꯁꯇꯕꯨꯗꯤ ꯋꯥꯠꯂꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯒꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯥꯒꯤ ꯍꯥꯏꯗꯤ ꯋꯥꯟ ꯄꯤꯁꯇꯁꯨ ꯑꯗꯨꯝ ꯁ꯭ꯇꯐ ꯇꯣꯏ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯏꯄꯤꯁꯣꯗꯇꯣ ꯊ꯭ꯔꯤꯂꯔ ꯄꯥꯔꯛ ꯍꯥꯏꯕ꯭ꯔꯥ ꯊ꯭ꯔꯤꯂꯔ ꯄꯥꯔꯛ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯌꯥꯎꯕꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯎꯕꯀꯥꯟꯗ ꯖꯦꯅꯤꯅ ꯆꯦꯟꯕꯗꯣ ꯁꯥꯎꯔꯤꯕ ꯖꯦꯅꯤꯅ ꯁꯤ ꯎꯔꯒ ꯑꯗꯨꯒ ꯁꯤꯗꯤ ꯋꯥꯟ ꯄꯤꯁꯁꯦ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯣꯀꯤꯃꯣꯟ ꯀꯦꯔꯦꯛꯇꯔꯈꯩꯒꯤꯗꯤ ꯑꯍꯥꯟꯕꯗ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄꯤ ꯁꯥꯏꯗꯛ ꯁꯥꯏꯗꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯌꯥꯝ ꯁꯥꯊꯤꯕꯤꯗꯨꯅꯦꯕꯀꯣ ꯕꯜꯕꯔꯁꯣꯔ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟꯗꯣ ꯀꯥꯎꯔꯦ ꯕꯜꯕꯔꯁꯣꯔ ꯀꯥꯞꯄꯤꯗꯣ ꯁꯤꯁꯦ ꯑꯩꯅꯅꯦ ꯊꯥꯏꯅ ꯄꯣꯀꯤꯃꯣꯟ ꯀꯩꯅꯣ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯕꯤ ꯑꯣꯏꯕꯒꯤ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯃꯥꯟꯕꯗꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯣ ꯁꯥꯏꯗꯛꯇꯤ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯟꯅꯦꯕꯀꯣ ꯃꯥꯅ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯗ ꯉꯥꯎꯖꯕꯤ ꯑꯩ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝ ꯀꯥꯎꯈ꯭ꯔꯦ ꯃꯥꯏ ꯃꯃꯤꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯁ꯭ꯅꯣꯔꯂꯦꯛꯁ ꯍꯥꯏꯕ ꯁ꯭ꯅꯣꯔꯂꯦꯛꯁ ꯑꯩꯅ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯄꯥꯏꯔꯒ ꯁ꯭ꯅꯣꯔꯂꯦꯛꯁ SNOW ꯎꯟꯗꯣ ꯁ꯭ꯅꯣꯔꯂꯦꯛꯁꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯅꯣꯂꯦꯛꯅ LEG ꯑꯗꯨꯁꯨ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯁ꯭ꯅꯣꯔꯂꯦꯛꯅꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅꯦ ꯑꯗꯣ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯄꯣꯀꯤꯃꯣꯟ ꯀꯦꯔꯦꯛꯇꯔ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯊꯪꯗꯤ ꯊ꯭ꯔꯤꯐ ꯁ꯭ꯇꯣꯔꯒꯨꯝꯕ ꯆꯠꯄ ꯀꯥꯟꯗ ꯑꯩꯅ ꯄꯣꯀꯤꯃꯣꯟ ꯀꯦꯔꯦꯛꯇꯔꯁꯈꯩꯁꯦ ꯑꯗꯨꯝ ꯂꯩꯁꯟꯒꯦꯅ ꯇꯧꯋꯦ ꯁꯤꯒꯤꯁꯦ 150ꯗ ꯂꯩꯔꯛꯄꯅꯦ ꯑꯩꯅ 150 ꯁꯤ 100 ꯁꯤꯅ 100ꯗ ꯂꯩꯔꯛꯄꯅꯦ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ 150 ꯃꯐꯝ ꯄꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯟꯅꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗꯤ ꯑꯃ ꯒꯝꯚꯤꯔ ꯁꯣꯞꯄꯤꯡ ꯃꯈꯥꯒꯤꯗꯣ ꯑꯗꯨꯗꯒꯤ 150ꯗ ꯂꯧꯔꯛꯑꯦ ꯑꯗꯣ ꯈꯪꯗꯦ ꯅꯨꯃꯤꯠꯀꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯍꯣꯡꯉꯦ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯌꯦꯅ ꯈꯟꯖꯔꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯄꯥꯝꯁꯨ ꯄꯥꯝꯖꯔꯦ ꯄꯥꯏꯕ ꯀꯥꯟꯗꯁꯨ ꯌꯥꯝꯅ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃ ꯂꯩꯅ ꯇꯧꯁꯟꯅꯕ ꯅꯠꯇꯕꯗꯤ ꯌꯥꯝ ꯑꯣꯔꯤꯖꯤꯅꯦल ꯑꯣꯏꯖꯕꯗꯣ ꯑꯗꯨ ꯑꯣꯏ ꯍꯥꯏꯕ ꯁꯤꯒꯤꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯅꯍꯥꯟ ꯈꯔ ꯀꯨꯏꯔꯦ ꯅꯨꯃꯤꯠ 10-9ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯁꯦ ꯁꯤꯒꯤꯁꯦ DIY ꯇꯧꯔꯒ ꯄꯦꯟ ꯀꯩꯀꯥ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯦꯟꯇꯤꯡꯒꯨꯝꯕ ꯇꯧꯕꯁꯦ ꯔꯪꯒꯨꯝꯕ ꯁꯪꯕꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯗꯦ ꯑꯩꯁꯨ ꯑꯣꯏꯗꯦ ꯍꯩꯁꯨ ꯍꯩꯇꯦ ꯍꯩꯇ꯭ꯔꯒꯁꯨ ꯌꯥꯅꯕ ꯂꯩꯁꯜꯂꯒ ꯄꯩꯁꯥꯁꯦ ꯆꯪꯗꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯔꯪ ꯀꯩꯀꯥ ꯁꯪꯕ ꯈꯣꯠꯄꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ DIYꯁꯦ ꯇꯧꯖꯔꯛꯄꯅꯤꯅ ꯍꯟꯗꯛꯁꯨ ꯇꯧꯕꯅꯦ ꯑꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯒꯤ ꯀꯥꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯪ ꯁꯪꯒꯗꯣꯏꯁꯦ ꯑꯗꯨꯝ ꯁꯤ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯎꯄꯨꯈꯩꯁꯦ ꯁꯤꯒꯤ ꯎꯄꯨꯁꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯎꯄꯨꯁꯤꯒꯁꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯑꯋꯨꯟꯄꯣꯠꯅꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯂꯣꯏꯅꯃꯛꯁꯨ ꯃꯜꯂꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯁꯦꯝꯖꯤꯜꯂꯅꯤꯉꯥꯏ ꯇꯧꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯀꯥꯁꯦ ꯍꯥꯏꯗꯤ ꯀꯩꯝꯇ ꯁꯦꯝꯖꯤꯟꯗꯕꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯀꯨꯝꯕ ꯑꯗꯩ ꯁꯨꯝ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯊꯝꯐꯝ ꯀꯥꯒꯤ ꯇꯥꯏꯞꯇ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯔꯪ ꯀꯥꯝꯅꯕ ꯆꯦꯟꯕꯅꯦꯕꯀꯣ ꯑꯃꯥꯖꯣꯟꯗꯒꯤ ꯂꯨꯄꯥ 2,000 ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯂꯩꯔꯤꯁꯤꯅ ꯔꯪꯒꯩꯁꯦ ꯁꯤꯒꯤꯁꯤꯅ ꯃꯥꯟꯅꯕ ꯍꯦꯛꯇ ꯀꯥꯝꯃꯗꯕꯅꯦ ꯑꯔꯩꯕ ꯇꯧꯔꯒ ꯈꯕꯔ ꯈꯔ ꯂꯩꯔꯦ ꯊꯥꯅꯕ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤ ꯁꯤꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯦꯜꯅꯤ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯁꯤꯒꯤ ꯃꯤꯡꯖꯦꯟꯈꯩꯁꯦ ꯑꯩ ꯈꯕꯔꯒ ꯁꯤꯒꯤ ꯁꯤꯒꯤ ꯃꯥꯁꯀꯤꯡ ꯇꯦꯞꯁꯦ ꯁꯤꯁꯤꯒꯅꯦ ꯇꯧꯔꯒ ꯅꯞꯄ꯭ꯔꯅꯦꯕ ꯅꯞꯄꯁꯦ Oh no, that is what they all say when they see ꯔꯪ ꯁꯪꯗꯣꯏꯅꯤꯅ ꯁꯤꯒꯤ ꯔꯨꯝꯁꯤꯗ ꯂꯩꯕ ꯄꯣꯠꯆꯩꯈꯩꯁꯦ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯑꯅꯤ ꯊꯥꯡꯗꯣꯛꯑꯅꯤ ꯃꯄꯥꯟꯗ ꯂꯣꯏ ꯊꯝꯈ꯭ꯔꯅꯤ ꯑꯩꯅꯅꯦ ꯗ꯭ꯔꯤꯝ ꯀꯦꯆꯔ ꯌꯥꯝ ꯁꯥꯔꯤꯀꯥꯟꯒꯤ ꯃꯇꯝꯒꯤꯅꯦ ꯍꯥꯏꯕ ꯇꯣ ꯁꯤꯅ ꯗ꯭ꯔꯤꯝ ꯀꯦꯆꯔ ꯁꯥꯕꯒꯤ ꯇꯔꯥꯒ ꯑꯩꯅ ꯂꯩꯔ ꯊꯝꯕꯅꯦ ꯑꯗꯨꯝ ꯁꯥꯈꯤꯗ꯭ꯔꯦ ꯗ꯭ꯔꯤꯝ ꯀꯦꯆꯔꯁꯦ ꯗ꯭ꯔꯤꯝ ꯀꯦꯆꯔ ꯁꯥꯒꯦ ꯀꯥꯏꯅꯒ ꯍꯩꯇ꯭ꯔꯤꯀꯥꯟ ꯇꯝꯃꯤꯀꯥꯟꯒꯤꯅꯤ ꯁꯤꯁꯦ ꯁꯥꯗꯣꯛꯁꯤꯔꯥ ꯃꯂꯪꯕꯅ ꯀꯟꯅ ꯍꯨꯝꯃꯦꯅꯦ ꯁꯤꯁꯨ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯐꯃꯨꯡ ꯁꯦꯝꯕꯗ ꯃꯣꯏ ꯁꯦꯝꯕꯗꯤ ꯌꯥꯔꯣꯏ ꯐꯛꯂꯥꯡ ꯔꯪ ꯁꯪꯗꯣꯏꯅꯤꯅ ꯁ꯭ꯇꯔꯗꯒꯤ ꯍꯦꯛ ꯀꯥꯈꯠꯂꯒ ꯁ꯭ꯇꯔꯒꯤ ꯈꯔ ꯃꯆꯨ ꯑꯃ ꯂꯩꯌꯦꯗꯅ ꯃꯃꯤꯡꯗꯣ ꯑꯩ ꯈꯪꯗ꯭re ꯑꯗꯨꯒꯤꯗꯣ ꯑꯃꯨꯛ ꯔꯪꯅ ꯆꯨꯗꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯈꯕꯔꯅ ꯂꯣꯏꯅꯃꯛ ꯈꯨꯝꯖꯤꯜꯂꯦ ꯃꯅꯨꯡꯗ ꯀꯝꯖꯤꯜꯂ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯔꯪ ꯂꯩꯅꯗ꯭ꯔꯦꯕ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯨꯝ ꯃꯈꯥꯒꯤꯗ ꯄꯤꯂꯔꯗ ꯁꯪꯕ ꯔꯪꯗꯨꯅ ꯑꯗꯨꯝ ꯀꯥꯞꯄꯕꯅꯦꯕ ꯃꯆꯨꯁꯦ ꯂꯩꯔꯒ ꯁꯪꯗꯕꯅꯤꯅ ꯊꯤꯔꯦ ꯍꯥꯏꯕ ꯌꯥꯝ
ꯂꯧꯔꯁꯤꯔꯣ ꯈꯜꯂꯤꯕ सुमाइना स्प्रे तौबसिना रंग से याम चंगदेबा अदुना सिगिसिने हेना फैना खल्ले अदुना मयामसु सिगिसे हाइफेट ट्राई तौसलुने ngaranggi rang do ado sida sigi machuje oirebako khara mambagi kasu khara mamme then I'll just go like this sumaina oye ado hauji khalli se sigi upu gaise kitang semdok semjin tauge taubane bako sise yamna natragasu kitang phajana aduga sigi ka ja ina khanba kanda ka sigi rang sigi machujiga hairagedi adum vintage rom do ina khara changhallaga semage taubane ba adune do yagadra yaroidra yengase kaigino di paisa ga su changdabida arere potna da tawradabane gi phamung ka sabado adudagi lemhobane ba sigi sina ado sigi se upu da kapsan laga kitang semdokpa yabra yengse sigi ka se da leiba upu se ani ne ba upu ani si su loin mak mallabane aduna sigi upu ga se loin mak sidoga kitang renovate tawba ngambra yengse अमनबो पुनिना सुमसु याम चाय अदुगी तीन की हिदाक से हाइपेदा मु चाय शन बने अदुगी मतुंग दन हमु युम साबगी खरा लेम होवा पार्टीशंस कुंबगी बोर्ड की काले होबसे सिसे मु हाइपेद फाजन ले अदुगा खोइसे वॉलपेपर थाइना की अरे मखर ले अदुम हापचन बने कापने रंग से फन्याम कापे रंग से थाना सु कापे दुइसु उनिना अदुम चुपसलगा याब खोटपसु ओइद्रेबको अदुना सिगी से खोइगी ग्रीन की carpet to adu noina keno tawra samjalani aduga side ki sidi shigi nahan aigi phamung ka semba do adugi aremba duna kap side ki sa haipet yeng thoga phajan ba khotpa tawtho amani aduga manungi wallpaper na de khoi gi napi asangba do adu do oidoine ba duna napi asangba do hana shudoga pochei ka thamaka duni adu hana shudogi se सिगिसे कंगा मतुंगदा खोगी हौसकी उपुदो अदुगी दु चानानबा कआगा खरा सुनबा अदगी खरा अवादबदना अंगो केका जा हापचला खोय सेमगी बनेबा अदुगा पदार अमा थाइनागी अमा लै अदुदो हापचले पदार जा सामनबै खरा सु कक्थत ख्रे फाइनल रिजल्ट सिदा लै रे सिगी मथकी सिदि मना से खितंग कोना हौद्रेबको सोम साइड की तो अदुगा लान केका कनो या हाइरो अदुगा सिगिसे पदार से खोय सिजना दबिदा तुम लैबगी एखोइना सिदोइना यूज तौथोकपने अदुगा मागी नाकनजिदा चिंखटलिबा चिंखचिंगदा खुमजनबी याबी म्यामसे सिजे खुमजनलिसिना करिना नो हाइरकति अखोइगी अमा थाइनागी पेटीगुम्बा अखोइगी याम तौइदना अंगाव का जिंगजांग म्याम दो अदुदुने अदुगा सिगिसिना अखोइगी वाल पिन हाइगद्रा अदु ओइदोइने बा हजिके रूम मेकओवर केका तौबा खोटबा उफु केका समजनबा खोचनबा दुदि खरा केनो तौरे पूरा इनकम्प्लीटली ओइरेबको अदुम यामबदी लोई शल्ले दो इनकम्प्लीट ओए हाइतारे अदुना फजना मेकओवर अमुक तो हलखिगे अदुगा खितांग रूम केकादा डेकोरेशन सेमबा खोटपा कर्टेन सापा खोटपा सु तौरखिगे ना खले अदुगा हाइदी इसाना यामना हाइना सेमगा यामना हाइरगा प्रोफेशनल ओरगा सेमबा खोटपदी नतबनिना यारिगे अदुम लेदना अखोइना प्रोफेशनल नेक्ट्रगा सु इसा ना खुद सादो हाइट्रगा जो हाइना बो होनरगा पैसा से यारि कै चंगदना बाला तौरगा इना सुम तौबने ngamjaba akhoi su hai normal oina tum akhoi na tawba ngamba chang do aduda tawbane yari ge paisa gi budget kum do kakthani gi damakta adune adum hai ba do khari doction ba dum yai da sum pangjal laga dei short pudi adugi ne ado ngasi gi dei video se sai da lotion lage mayam yingi bai damakta thank you very much aduga kai gumba DIY gumba pamba adagi ai dumaina character pamba sumaina cartoon characters gumba yam ngawjaba mi gumba oiragadi comment to biramo adune ngasi gi di mayam bye bye love you all